हौजिक यामना मरुइबा अपडेट नमा ngarang nandagi internet ta yam kana viral orgli Prime Minister Narendra Modi na India gi mipum khunimakta wafam mayam am request rokli yamna maruiba wafam taret phongdorokli petrol amasung diesel yari makai sinaba hantanaba haikre sahi amadi sana leiba lepnaba leidanaba akan wafam thamlakli yumgi luhong kai hongba aki amogi thabakta arembada ka hena sana lepsindanaba hairi India gi wanglan atopa country singda koiba chattanaba traveling tawdanaba akan wafam thamle destination wedding habadi atopa mafam arabada chalaga luhong kai hongba tawdanaba su hairi lana gi car vehicle sing sinadana bahari tangai fadragadi bus metro train da channa bu phongdorokli corona gi matamda work from home tawudu amuk na hauna bahari inamdagi pusalaga sakhumda sinariba chanariba thau fawa consume tawba hantana bahari masipuna maki maram si hauji middle east da sathariba lan asinani thau gi mamal adugi matik wangkhre masina maram oiga Indian foreign exchange reserve da pressure lakpa yai Indian foreign countries singdagi thau natraga sana leiba matamda payment si US dollar da ayambana tawi maram asina Indiana laina bahona da dollar da piba mathau tai dollar da piba haiba simaktabu dollar arrange tabu sangi Indiana problem lakli basi karigumba Indiana ka hen import tabu matamda India gi rupee gi value si yamna weak oi sontharai nemtharai aduga dollar gi value na asung wangkhalakani